Iramdam Manipurda layriba ima iben ahal lamani sininaw miyam punamagta ngasi tayngona akhui wafam khara thamjage mamangda aina adum mayamda aina waron khara sengdok chagibagi video khara ujaramgani aidi laiju taliko ai tamtamna haijarake aduga ngasi je akhoigi Banilana akhoi sengdok pai warul ama akhoi video ama thine jai video da ai hawbode no loi bodum tajare aduga mai video jida adum ai wa khara ai ngangera ke na ai ngasi video je semjara pane karigino hat matamda mina magi krimaje phayena hainara padagi aina Magi manata chalakanda krimja ahumkhak aina lauraki adubo ani amati paisa pirammi krimje amadi tangwanang taijaro nangi damakta pirabaniana ada paisa piramde aduga nimituda mana video nambayan yaningdragadi tango sigi aina hawtigi tawriba Dr. James ki krimje Dana tayo ko yung blog ng Zabala ko niya ay advertisement taw yun ako yung sulayte tayo na duda mana blog sindang dre ng cream dom tang piyo hayra ga masi chakre ay na YouTube sida ure tayo na doktor na hayra padagi ay na sigong na ay doktor sagi sulayte ay tayo na phone tawaga tayo ng doktor bunila do kakatlo bunila clinic hayo ay giti ming de clinic hang bani na hayra tayo na doktor bunila do kakatlaga bunila clinic na iya video sida mana views yamgrabani na bunla sida kesu kaidin hayal ai tango gi khalaga ai adum thamgare do namba yade social media da thadokpa yade hairagadi ai angau banate ai kesu thado oi min video man namba yadre haraga aina nafu safu da video namga da mi jo ai natte aduna ibani yanara kanda akhoi namgi ba video ni aduda mana jo tango nangi cream karambano Ainang cream je hangdo ke ko harakanda sigi cream je USA de gi chenba cream ni side effect laite original ni aduga mahing jo phai adigi kuchu ju ngok tho e khole numit tare ni da akhoi kanwa to bani khotpani kaina mana dumaina phajana jo hai go numitu da mayam video do jum adum uram gani aduga ayu dumaina mana habidu da ayu thajaru badagi video je thadok 타도가 numituda 타도가 numesida miyam jina phone je mayam tawra khe boko tawra padida ai je phone je pai bo ngamgide kwa adagi khar lega ai phone je muk sai kwa adagi ai khon sigi aduga ai je nadana doctor tigi layeng guri boksa gi ba si ai facebook to thaga sabane aduda aina khangi boko kaino ne tawrijibo asukoina aina akhoi social media da kanagumba mi amagi fast food ki waigera adagi rani pigi gera kongo ki waigera adagi item mayam video thagam matamje samana akhoi phone tarakire hanjaki magi cream ji gi matangi da iPhone ju chai kaino thojibo mayam jina hena khanga ga laiba jal oida bore wakhanje khangi boko adagi mana jo phai cream ja seng bani sai phe laite tango USA de sian bani khotpani hari je mana jo adumaina haibetegi ayo cream je khara thamje khosena adumai to ga cream je thamgi bani aduna mayam cream je thamma tamda haujiti barina do chat khare mayam chigi damakta ayo jo dum choi gare lan gare adum ngapi yo adum ai haijagi aduga marakta jo mana dum video je dum namatam damagi clinic ta tango sidi sai phek lai ta bapu ni akhoi gi kano tobani khotpani na ai sana dum hangjagi adma machin na dum haijagi ko sidi social media da sidi akhoi gi miyam na dum loina akhoi gi ubira bani aduga hantak che ikhang khangawdana krim ji gi matang da bharian chalakpadagi ai isana bema ai sengdo horage sigi cream ji matang gida hayang ai isa kano to ba ya dona ai je samana to bu talle ya khodi leba miyam gi seba to la je ba minina ai samana awanda minna kano to pa ja ai nungai te sengdo horage na ai sengdo gi waro lama thai mangwanda adamana tangwonang di ka do be sengdo ka do no nang di sengdo ngai maram jaw di ai akhoi ne pithara ga na wada yola bakatani aduna
moino sengdorake ana da mai toraga awon da video je thagalan gidabane ko ada video je thagalan gidabani aduga haujeti aduga mana akhoi ngasai mana hagi ba wahai ama lei akhoi gi kamai tawgi ha matamda aina 47 ki na haibadu mana 4.7 ni adu taingona wanga mada soigi bani ibada soigi bani khotke bani haibadu ma masa mangna ira kanda 47,000 joli kholi adu tawena mana Facebook ta thagala ba matungda amonda mo WhatsApp ta tharaki WhatsApp ta tharaga mana copy tawraga thagalo kholo na ayu thagaki ba ko adugi potudi amu ko na mu kakse ki bani adugi wahidu ju mayam na bharian chatpani aduga magi cream jigi matang da akhoina kaigumba mata khanguba kholuba amta laite akhoida mana hagi ba wahi di side effect laite sigi posidi akhoigi Dr. James ki cream ni posi original ni miron binupi di taibe yade haiba si katane mana thamije mana mayum da kompakta tola kholaga satana khotana tawi kholi haiba wahi di ne nongmata akhoida haigiba khochiba amata laite handakta akhoigi bharian salakanda adumaina khangibani aduna mayam nawand lana ubiba khotfiba mayam tawbodo tawbigano hana dagi hona aidi miyam gidum seba tawraga lakchabani tung koina akhodi miyam gidum seba tawra lakchagani handaki matangida akhoi ikaiba namu ikaiba phiru khumu haibado laire aduna magi sumbagi akhoi sumba cream jidi amona ja ai tawraroena aidi tawgu tawde adagi awanda laiba kano duju akhoi pochei cream duju smadona ai kano tawra kanda ai adum apikhacha garabani aduna mayam aina langiba chochi bai yawba taragaju miyam ponamna ngapi yu haijage